ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯐꯝ ꯑꯃꯗ ꯆꯪꯉꯦ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯕꯨꯠꯀꯤ ꯃꯐꯝꯅꯤ ꯑꯩꯈꯣꯏ ꯁꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯇꯝꯅꯕ ꯀꯩꯀꯥ ꯌꯥꯝ ꯇꯧꯔꯤ ꯁꯤꯒꯩꯁꯤꯒ ꯆꯠꯂꯤꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕꯤ ꯆꯠꯂꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤꯁꯦ ꯊꯥꯕꯜ ꯆꯣꯡꯕꯤꯒꯤꯗꯃꯛꯇ ꯆꯠꯄꯅꯤ ꯁꯤ ꯍꯧꯖꯤꯛ ꯃꯃꯥꯡꯗꯁꯨ ꯃꯤ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣই ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯌꯧꯗꯣꯔꯦ ꯂꯝꯕꯤ ꯑꯁꯝꯕꯗ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯈꯤꯇꯪ ꯁꯤ ꯃꯐꯝꯁꯦ ꯇꯝꯅꯕ ꯈꯣꯠꯅꯕ ꯈꯤꯇꯪꯗꯤ ꯇꯧꯔꯤ ꯁꯤ ꯃꯐꯝꯁꯦ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯄꯣꯠꯂꯣꯏꯕꯒꯤ ꯃꯐꯝꯅꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯕꯨ ꯑꯗꯨꯝ ꯍꯥꯏꯗꯤ ꯃꯐꯝ ꯃꯊꯛ ꯑꯁꯤꯗ ꯇꯝꯅꯔꯛꯄꯁꯨ ꯑꯗꯨꯝ ꯇꯧꯔꯤ ꯑꯗꯨꯕꯨ ꯁꯨꯝ ꯑꯩꯈꯣꯏ ꯀꯔꯤꯝ ꯈꯟꯕꯤꯗꯦ ꯑꯗꯨꯝ ꯆꯠꯂꯤ ꯑꯗꯨꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯆꯠꯂꯤ ꯑꯩꯈꯣꯏ ꯍꯟꯊꯕ ꯂꯩꯇꯅ ꯑꯩꯈꯣꯏ ꯃꯐꯝ ꯑꯗꯨ ꯌꯧꯗꯣꯔꯦ ꯊꯥꯕꯜ ꯆꯣꯡꯕꯤ ꯃꯐꯝ ꯃꯤ ꯃꯃꯥꯡꯗꯁꯨ ꯃꯤ ꯃꯌꯥꯝ ꯂꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯊꯣꯡ ꯂꯥꯜꯂꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯃꯝꯕ ꯂꯝꯕꯤ ꯄꯣꯠ ꯀꯥꯞꯄ ꯃꯐꯝ ꯆꯪꯗꯣꯏꯅꯤ ꯍꯧꯖꯤꯛ ꯆꯪꯉꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯃꯝꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯜꯂꯤ Launi kapo Sifal changdoi ne khoi mya ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣই ꯕꯤꯁꯣꯏ ꯀꯥꯔꯛꯏ ꯍꯧꯖꯤꯛ ꯆꯠꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯁꯤ ꯖꯪꯒꯜ ꯈꯥꯏꯕꯣꯛ ꯌꯧꯔꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯊꯥꯕꯜ ꯆꯣꯡꯕꯤ ꯃꯐꯝ ꯁꯣꯔꯠ ꯀꯠꯅꯦꯅ ꯂꯥꯛꯏ ꯃꯤ ꯆꯪꯉꯛꯇꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯤ 4-5 ꯂꯥꯛꯏ hujii voi sali lamong na re 어디로 겐도 힘이 하고 rumda rumda ni ila phangna bodo rumda umteni haya ila phangna bodo rumda umteni ꯑꯩꯈꯣꯏ ꯆꯠꯂꯤ ꯃꯐꯝꯁꯤ ꯌꯥꯝꯅ ꯁꯥꯊꯤꯕ ꯃꯐꯝꯅꯤ ꯑꯩꯈꯣꯏꯁꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯌꯥꯝꯅ ꯃꯐꯝꯁꯦ ꯃꯤ ꯌꯥꯝ ꯆꯪꯅꯗꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯡꯌꯦꯡ ꯑꯃ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯑꯩꯈꯣꯏ ꯆꯪꯖꯔꯛꯄꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯕꯜ ꯆꯣꯡꯕꯤ ꯂꯣꯏꯔ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯦ ꯁꯤꯅꯤꯁꯦ Malem lighting aida male